Ngasi numidang wairam phongkiba kangleipaki mairagi pause adigi maruoiba pau khara khangasaraga miyamda khudo tamjige Churchandpur da Kuki khulai paiba singna kidnap toukhiba driver ohum kanba ngamkhre ani na Thiba khangdana leire Churchandpur da operate tawduna leiba Kuki jo khulai paiba sing oikani haiba thajaba singna selgi dimanda phadina pokhiba Assamgi driver ohum security force ki kanguna matam chana kanba ngamhaure Atopa thawdok amana hawkiba Janawari 38 numida wairamda Churchandpurdagi Chakpi karongda chatkhiba miyoi ani sakhangdaba khulai paiba miyoisingna kidnap tawkhibadagi hawju phawa thiba khangdana leire haire hiram asigi matangda paukse asina Churchandpurdagi phangba paugi matung inade mamang tha Janawari 38 gi numidang pung 10 rom taba matamda Churchandpur tamna cement puduna lakpa tata truck singi manungda driver ohumbu kuki job khulai paiba singna selgi demand ga mari lenyana pharaga Churchandpur ge songpi village ta puchingke driver ohum asi kidnap tawduna pokre haiba pau phangbadagi security force ki kanguna thiba hombagi thabak chatharakpada ngara nungthil pung amaga miyengkhairom taba matamda Churchandpur gi toibung area dagi tekta kadina phangba ngamkhi haide police ki kanguna kanba ngamkhraba driver singado Assam ki Hairakan degi direct degi Sohel Aram Tarukada Jaikun Gataruk Apokpa Birarudin Tarukadar Majarun Arom Barbaya Jaikun Gatare Apokpa Ahamid Ahmad Barbaya Amade Assami Karamgau degi Daragram Beles degi Jamiraudin Jaikun Gatare Apokpa Iklam Arikawi Makoi Imung Manugi Miyoi Sing the Tek the Kajina Kuchinava Police Make degi Taurang Lakot Krehaide Atopa thawdok amadana Churchandpurdagi miyoi ani amasu masak khangdaba khulai paiba singna Janawari 38 ge numida wairam pung 5 ga minit 9 taba matamda Chapi karongdagi masak khangdaba khulai paiba singna kidnap tawdana pokhibadagi hawju phawa thiba khangdana leire haire thiba khangdana leiriba miyoi sing adugi imung manugi maikedige ngarang Churchandpur police station aibe chero ama pisilakpadagi police na FIR ama lakhaikhre haire police ki paung hai Ngarang ayupung 12 ga miyengkhai mangarom taba matamda Churchandpur gi moibung village leiba Pratik Kumar Jaikun Gataruk na Churchandpur police station da pisilaki biripo amada mahaki manang nupa Mr. Chandan Kumar Jaikun ga mga apokpa Hari Saha amadi mahaki driver oil Churchandpur gi Tobing John Bank ta leiba Kabrilan Airlines Larboy Jaikun Tragomdoi apo balamin thanggalo na mamang thagi kuntragamathoi da sapi karong da puna sa minakibane Makoi ani bunumi adugi numida wairam pung 5 ga miyengkhai mga taba matamda masak khangdaba khulai paiba singna kidnap tawduna pokhibadagi hawju phawa thiba khangdana leire hainasu aiba chero aduda palakki haire makha tarakpa pawda aeroplane da nomai maru puna bhonarambi Churchandpurdagi nupi amma lengpu airport dagi phare Churchandpur district leiba nupi amana nomai maru puduna chatnaba honarambadagi Mizoram gi lengpu airport dagi security ki kanguna phagat khre haire phagalaba nupi adudi ti nemnoi nousai kun gatare apopa thunung thangjing namang kawi laifam Churchandpur district ki tobung dagi ne haire nupi asina ngarang Mizoram gi konung Aijol dagi Indigo flight amada tongduna Delhi da chatnaba honarambadagi phapane haire mahaki baggage adu lengpu airport da security force na check tawada 7.62 mm gi kapayare ba nomai maru khara yauramba thengnaki Masigi matungda nupi asi ek ki makhada mahaki mathakta case ama lokhatkre haire makhata rapa pawda border fencing khaba yaroi haina khongjang sangsingkhre Bharat amadi Myanmar ga tainariba border paring ase fencing khanabagi thaba hause Bharat lengangna paikhapa haurakli ba sibu lamdam asida khundaminariba naga amadi kuki josingna yaningdaba phongdokpaga loinina khongjang sangsimba leptre ngarang Chanden district ki manung chamba new Somtalda Maikai Adongi Miyamna Myanmar border paring fencing khaba yaro haba kholaw lawbaga loinina maching yamlaba nupa nupi kayana saruk yaduna lele chatuna khongjang sangsingkhre Naga Civil Society Organization singna sinduna sathakiba khongjang aduda saruk yakhiba Naga CSO singilu chingwa singna phongdokhibada Bharat na ningkha tamdringai degi laminaraklaba Naga ichil inaw sing lamnakki sanga gumna thamnaba India lengang na honariba thaudang asi yaningde Maram aduna Indo-Myanmar border paring fencing khaba yaroi haina phongdokhi makha tarakpa pawda gari singdagi chalang kaklaga sel lawnaba honarambani haiba
Arambai Tingolgi Thomini Chingnaba Ani Police na Fare. National Highway 37 Imphal Jiribam Lambi Paringda. Seliba Transport Gari Singdagi Salangkak Laga Sel Lobada Senavani Haiba. Arambai Tingolgi Thomini Haina Chingnaba Mayoy Home Security Force Ki Kanguna Fare Haina. Manipur Police Ki PRO na Press Thadorapa Cherol Aman Haire. Cherol Asin Hai. Ngarang Security Force na akhanaba pau ama phangbadagi. Imphal West District ki Paswai Police Station ki manungsanba. Kaithel Mamida Chathakiba Operation na Phagalaba Arambai Tingolgi Thomini Hairiba Miyoy Ahum adu phagatkibani. Phagalaba Miyoy Singh adudi Thangjam Jor Singha Elias Suraj Jai Kunganipan. Abujam Narendra Singha Elias Mitlang Jai Kungamathoi. Amadi Wahengbam Amarji Singha Elias Boy Jai Kuntraga Manga Kawi Hairi. Makhoidagi Thermal Printer Amma. Paper roll mapan, handwire set ani, extra antenna amma, Aadhaar card ani, notebook ani, wallet ani, sel oina lupa lising amaga chatro, 4-wheeler ama phagatki. Phagalaba polam sing adu galaw na miyoy sing adu, marilay na ba police station na khusinakre haide. Makhatarapa paugda, mitop changlapa thingsi hairubagi damak biren halo, biren phate hairibani. BJP lengak laktringe mamangda numidang pung taruk taba matamda, Miyam mapan thokpa ngamlamde CM Manipurdagi ilege emergency khandokse mitop changlapa thingsi harubagi damak biren halo biren phate hairibane politics da yana ba chappa yaroi yana ba chappa da ngasi dingak yore BJP lengak laktringe mamangda numida pung taruk taba matamda miyam mapan thokpa ngamlamde amade phurikhawda sel khara yauraga chappada mayumda hanjilaktana punsi pikhamnaba kaya yauki Aduba Haujikti Madugi Chanabi Adu Yamna Fare Haina Manipur Chief Minister N. Birena Fongdokre Wafama Singasi Directorate of Environment and Climate Change Government of Manipur na Sinduna Protecting Wetland for Our Common Future Haiba Timda Kanchipu da Laiba Laisang Hidenda Pangthokiba World Wetlands Day Lising Aniga Subna Kunga Mangagi Thoramga Marilena Wangang Laduna Fongdokibane Chief Minister na Makata na Fongdokibada Safe water, safe environment and haina chindadi lawi adobo popi thaba uyan thapa lambi thong thamdana yum sajimba phunjimba di lepte masi laibak thibane aikoina nature kanba tai haibasi kaudaba phai nature ba akoina singnarabade nature na akoiba warak pangamme maram aduna nature kanba haibasi akoi khudimaki thodangni khallaga thabak paikhachi haiki makhatarapa pauda NRFM gilarmi ama fare Ngarang Nungthil Security Force Kanguna, Imphal West District ki Paswai Police Station ki manungsanba, Khubom Bazar Thiba Hombagi Thabak Chathabada NRFM gi Larmi ama phaga pangamle haire, Pharaba Larmi adugi mamingna, Maikram Somorji Singha Elias, Bibarel Elias, Tachau Elias, Ebaikawi, Masagi Sahi Yankhairom Sure, Mangondagi .32 gi pistol ama maru ani yauba, magazine ama, Mobile handset manga pan card ama, border card ama, driving license ama, sel oina lupa lising ni panyauba, wallet ama phagale haina Manipur Police ki PRO gi cherol aman haide. Cherol asige matung ina, ngarang si security force na lakwalapa khongthangi saruk ama oina. Sing ama di tampaki mafam sing da operation kaya chathaki. Chathakiba operation aduda chingnaba miyoy kaya masa khangdopagi thabak chathaki. Amaramda Security Force Kanguna Ngakchenduna National Highway No. 2 amadi 37 dagi tunga-tungamba manpuba gari mathang sitna sahumga kunithoi amadi samagumpu Imphalda pusilaki sing amadi tamgi tunga-tungamba mafam samaga taraga mathoi de laidiba checkpost sing da akamba chechin thorangi thabak sulakhat ki haire